ꯊꯣꯛꯄ ꯃꯇꯝꯗ ꯍꯩꯀ꯭ꯔꯨ ꯅꯤꯝ ꯑꯦꯂꯣꯚꯦꯔꯥ ꯑꯃꯗꯤ ꯇꯨꯜꯁꯤ ꯌꯥꯎꯕ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯕꯅ ꯍꯣꯔꯃꯣꯟ ꯆꯥꯡ ꯑꯃꯗ ꯊꯝꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯗꯤꯇꯣꯛꯁ ꯇꯧꯗꯨꯅ ꯊꯣꯠ ꯅꯧꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯄ ꯎꯟꯁꯥ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯩꯀ꯭ꯔꯨꯗ ꯚꯤꯇꯥꯃꯤꯟ ꯁꯤ ꯌꯥꯝꯅ ꯌꯥꯎꯕꯅ ꯍꯩꯀ꯭ꯔꯨ ꯍꯤꯡꯅ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯍꯩꯀ꯭ꯔꯨ ꯌꯥꯎꯕ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕꯅ ꯎꯟꯁꯥꯗ ꯀꯣꯂꯥꯖꯦꯟ ꯍꯦꯟꯅ ꯄꯨꯊꯣꯛꯄ, ꯑꯦꯟꯇꯤꯕꯦꯛꯇꯦꯔꯤꯌꯦꯜꯒꯤ ꯃꯒꯨꯟ ꯑꯃꯗꯤ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯊꯣꯛꯄ ꯍꯟꯊꯍꯟꯕ ꯉꯝꯕ ꯃꯒꯨꯟꯁꯤꯡ ꯑꯗꯨꯅ ꯐꯨꯔꯤ ꯎꯔꯤꯡ ꯀꯥ ꯍꯦꯟꯅ ꯊꯣꯛꯄ ꯐꯍꯟꯕ ꯉꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯕ꯭ꯂꯗ ꯄ꯭ꯌꯨꯔꯤꯐꯥꯏꯌꯔ ꯑꯃꯒꯨꯝ ꯃꯊꯧ ꯇꯧꯗꯨꯅ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯇꯣꯛꯁꯤꯟ ꯑꯃꯗꯤ ꯐꯨꯔꯤ ꯀꯥ ꯍꯦꯟꯅ ꯊꯣꯛꯂꯛꯀꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯏ꯫ ꯅꯤꯝꯗ ꯐꯨꯔꯤ ꯎꯔꯤꯡ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯉꯝꯕ ꯑꯦꯟꯇꯤꯕꯦꯛꯇꯦꯔꯤꯌꯦꯜ, ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯑꯃꯗꯤ ꯎꯟꯁꯥꯗ ꯀꯥ ꯍꯦꯟꯅ ꯊꯥꯎ ꯊꯣꯛꯄ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯃꯒꯨꯟꯁꯤꯡ ꯌꯥꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯝ ꯌꯥꯎꯕ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯕꯅ ꯎꯟꯁꯥ ꯉꯥꯡꯁꯤꯟꯕ, ꯇꯨꯈꯣꯡ ꯐꯨꯟꯖꯤꯟꯕ ꯐꯍꯟꯕꯒ ꯂꯣꯏꯅꯅ ꯎꯟꯁꯥꯗ ꯌꯥꯎꯖꯕ ꯁꯤꯕꯝ ꯆꯥꯡ ꯑꯃꯗ ꯊꯝꯗꯨꯅ ꯐꯨꯔꯤ ꯊꯣꯛꯂꯛꯀꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯏ꯫ ꯑꯦꯂꯣꯚꯦꯔꯥ ꯌꯥꯎꯕ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯕꯅ ꯃꯁꯤꯗ ꯌꯥꯎꯕ ꯁꯦꯂꯤꯁꯤꯂꯤꯛ ꯑꯦꯁꯤꯗ ꯑꯦꯟꯖꯥꯏꯝ ꯑꯃꯗꯤ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯅ ꯐꯨꯔꯤ ꯎꯔꯤꯡ ꯊꯣꯛꯄ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ ꯇꯨꯈꯣꯡ ꯂꯥꯎꯊꯣꯛꯄ ꯑꯃꯗꯤ ꯎꯟꯁꯥ ꯉꯥꯡꯁꯤꯟꯕꯁꯨ ꯐꯍꯜꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯎꯟꯁꯥꯗ ꯀꯣꯂꯥꯖꯦꯟ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯨꯔꯤ ꯎꯔꯤꯡ ꯊꯣꯛꯍꯜꯂꯤꯕ ꯕꯦꯛꯇꯦꯔꯤꯌꯥ ꯑꯗꯨ ꯍꯥꯠꯇꯣꯛꯄ ꯉꯝꯕ ꯑꯦꯟꯇꯤꯐꯪꯒꯜ ꯑꯃꯗꯤ ꯑꯦꯟꯇꯤ ꯏꯟꯐ꯭ꯂꯦꯃꯦꯇꯔꯤꯒꯤ ꯃꯒꯨꯟ ꯇꯨꯜꯁꯤꯗ ꯌꯥꯎꯕꯅ ꯐꯨꯔꯤ ꯎꯔꯤꯡ ꯊꯣꯛꯀꯟꯕ ꯃꯤꯁꯤꯡ ꯇꯨꯜꯁꯤ ꯌꯥꯎꯕ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯥꯡ ꯅꯥꯏꯅ ꯇꯨꯜꯁꯤ ꯌꯥꯎꯕ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯕꯅ ꯐꯨꯔꯤ ꯎꯔꯤꯡ ꯊꯣꯛꯈꯤꯕꯒꯤ ꯗꯥꯛꯐꯝ ꯀꯣꯛꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯇꯨꯡꯗ ꯐꯨꯔꯤ ꯎꯔꯤꯡ ꯊꯣꯛꯂꯛꯀꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯏ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫